Staff Selection Commission Ssc Constable GD 2022-23 ge Manipur ge oina nouna thoklakkadouriba resulta karigumba Asoiba Aranba Yaoraklabadi Joint Action Committee against the unfair result of Ssc Constable GD 2022-23 from Manipur na legal ge mateng louduna Thengnagani haina Ssc ge Secretary Malemnganba Heisnam na phongdorakli. Ssc Constable GD 2022-23 da saruk yakiba tongan ba furuki candidate sing na punsilaga semba Ssc ge mihut sing saruk yaduna Manipur Press Club ta pangthopa paugi mifam aduda Malemnganba Heisnam na hai tha asigi tara manga da Ssc Constable GD 2022-23 ge Manipur ge result thoklakkiba adu penadabadagi tongan ba furuki candidate sing punsilaga haukiba tang tara tarukta Manipur ge Chief Minister amasung Governor da memorandum pisenkre thokriba result aduda candidate sing na penadriba se recruitment aduda mark chamagun ge mathakta phangba candidate kaya na thairamnaga mark nefu manga phangba candidate sing khangalakpa asini karigumba ST ngakta khalle hairagasu mark marifu taragi mathakta phangba candidate kaya ama nathaiduna thamlamba asini Masida pendabagi tongan ba furuke candidate sing punsilaga Joint Action Committee against the unfair result of Ssc Constable GD 2022-23 from Manipur Kauba JC ama semduna Manipur ge Chief Minister ga unare Chief Minister na higher authority ga wari sanaduna athubada action lokhatlagani haibage thazaba pirakle doinana result adu phase 9 na Khangatpada soikibani madu chatnararoi nouna amuk result lauthoklagani haina khanghalakpa leire haina phongdokre Chief Minister na awaba kaya ase khangbiduna Chief Secretary da mail thaduna asoiba mayam khanghan biramba amade asengba achumba merit result fangna ba hotna bibagi damal Chief Minister buthagali haina su mahakna phongdokhe wang phangnaga for example 120 gi mathakta phangna mi yawi adu mayam loina na thai birama kan sida 45 ka khangba khangat birabumba adagidi SD ngakta khalle hairaga su SD marakta gi su 90 mathak phangma yawi adu kai du loi lam thopiraba aduga khangat bi gi du da pn da gi khoi ji kan hona jabane adagidi GSC ama su semjare GSC ama semjara kan sida khoina Chief Minister Honorable Chief Minister da unabagi appointment am tan bokjagi hairaga sida khoina najabane ngarang di 18 se mungkin bunga mamta apa saya tu nak ia representative apa tara mungkin guna bagan sida pabung naju higher authorities tu wali sana biraga apa assurance bibir yang tu action lokal na bagi adu gendang di pun di pan makai tara apa saya sida result se kena tahu re lan na pokre phase by phase 9 na agar sida result se soi le na main tahu re tu le adu ano result na nong nong tu lah ni na ana tu result se main tu tu